ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯩꯇꯩ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯒꯤ ꯆꯩꯁꯨ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯅꯨꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯒꯤ ꯃꯇꯝꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯃꯩ ꯊꯥꯟꯕꯤ ꯊꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯈꯨꯜ ꯑꯗꯨꯗ ꯃꯤ ꯆꯪꯕ ꯀꯤꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯁꯥ ꯇꯥꯟꯕ ꯅꯨꯄꯥ ꯈꯔꯅ ꯇꯥ ꯑꯃꯃꯝ ꯄꯥꯏꯔꯒ ꯆꯤꯡ ꯃꯔꯨ ꯄꯨꯡꯀꯣꯛ ꯀꯣꯛꯄ ꯑꯃꯗ ꯁꯥ ꯂꯨꯝ ꯂꯨꯝꯗꯅ ꯄꯥꯛꯊꯔꯒ ꯀꯥꯔꯛꯏ꯫ ꯇꯣꯝꯕ ꯀꯧꯕ ꯅꯤꯄꯥ ꯅꯍꯥ ꯑꯃꯅ ꯆꯤꯡ ꯋꯥꯡꯃꯗ ꯎꯔꯤꯕ ꯈꯨꯜꯁꯤꯗꯗꯤ ꯀꯨꯝꯕ ꯌꯥꯗꯦꯀꯣ ꯃꯌꯥꯝ, ꯃꯩꯕꯨꯜ ꯊꯣꯛꯄꯅꯤ꯫ ꯆꯥꯎꯕ ꯀꯧꯕ ꯑꯃꯅ ꯑꯁ ꯁꯥꯗꯤ ꯃꯤ ꯂꯩꯇꯕ ꯃꯐꯝꯗ ꯂꯩꯗꯧꯕꯅꯤ ꯀꯩꯅꯣ ꯏꯇꯥꯎ, ꯅꯨꯃꯤꯠ ꯂꯩꯔꯤꯉꯩ ꯆꯪꯉꯨꯁꯤꯔꯣ? ꯑꯦ ꯑꯀꯤꯕ ꯃꯩꯕꯨꯜ ꯊꯣꯛꯄ ꯈꯨꯜꯁꯤꯗ ꯁꯥꯃꯨ ꯂꯝꯆꯥ ꯑꯃ ꯆꯪꯈ꯭ꯔꯦ, ꯇꯨ ꯇꯣꯝꯕꯅ ꯏꯇꯥꯎ ꯁꯥ ꯇꯥꯟꯕꯗ ꯊꯤꯟꯅꯕ ꯄꯨꯡ ꯑꯃ ꯌꯥꯎꯕꯗꯣ ꯑꯃꯨꯛꯇ ꯊꯤꯜꯂꯛꯑꯣ, ꯁꯥꯃꯨ ꯂꯝꯆꯥꯁꯦ ꯁꯣꯝꯗ ꯍꯣꯏꯗꯣꯔꯛꯁꯤ꯫ ꯆꯥꯎꯕꯅ ꯏꯇꯥꯎ ꯈꯨꯜꯁꯤꯗ ꯆꯪꯂꯒ ꯐꯥꯔꯨꯁꯤ ꯀꯩꯗꯧꯕꯒꯦ? ꯅꯣꯏ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯩꯗꯤ ꯆꯪꯉꯤ ꯏꯇꯥꯎ ꯁꯥ, ꯑꯩ ꯀꯨꯝꯃꯦꯀꯣ꯫ ꯃꯨꯕꯅ ꯏꯇꯥꯎ ꯇꯣꯝꯕ ꯑꯩꯗꯤ ꯆꯪꯕꯀꯤ, ꯑꯩ ꯁꯥꯛ ꯑꯃꯇ ꯄꯥꯝꯖꯗꯦ꯫ ꯇꯣꯝꯕꯅ ꯑꯁ ꯑꯅꯝ ꯀꯟꯈ꯭ꯔꯦꯗ ꯆꯥꯎꯕꯁꯦ, ꯃꯤ ꯐꯅ ꯌꯥꯝꯃꯕꯅꯤ ꯈꯨꯜꯁꯤꯗ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯨꯜꯁꯤꯗ ꯑꯗꯨꯛ ꯌꯥꯝꯅ ꯆꯪꯕ ꯄꯥꯝꯃꯤꯁꯦ ꯀꯩꯒꯤꯅꯣ? ꯃꯨꯕꯅ ꯏꯇꯥꯎ ꯇꯣꯝꯕ ꯈꯨꯜꯁꯤꯗ ꯃꯤ ꯆꯪꯈ꯭ꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯅꯠꯇꯦ ꯈꯨꯜꯁꯤꯗ ꯁꯥ ꯌꯥꯝꯅ ꯂꯩꯔꯖꯥꯠꯂꯣ ꯈꯪꯅꯤꯡꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯥ ꯇꯥꯟꯕ ꯆꯪꯅꯤꯡꯂꯛꯑꯦ ꯍꯥꯏꯕꯅꯤ꯫ ꯑꯁ ꯀꯩꯒꯨꯝꯕ ꯑꯩꯅꯒ ꯀꯩꯖꯥꯎ ꯑꯃꯒ ꯐꯥꯕ ꯉꯝꯃꯗꯤ ꯈꯨꯠꯂꯥꯛꯄꯅ ꯃꯥꯒꯤ ꯁꯥ ꯍꯥꯠꯅꯕ ꯇꯥꯗꯣ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏꯔꯅꯤ, ꯑꯗꯨꯒ ꯀꯩꯒꯤ ꯁꯎꯟꯁꯨ ꯄꯤꯒꯦ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ ꯑꯩꯉꯣꯟꯗ꯫ ꯇꯣꯝꯕꯅ ꯈꯨꯠꯂꯥꯛꯄꯒ ꯑꯩꯈꯣꯏꯒ ꯂꯝꯕꯥ ꯄꯥꯈꯤꯔꯣꯏꯁꯤꯀꯣ ꯃꯨꯕ ꯆꯥꯎꯕ, ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯇꯧ ꯇꯝꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯀꯣ꯫ ꯃꯨꯕꯅ ꯑꯩꯗꯤ ꯃꯥꯒꯤ ꯃꯇꯧ ꯇꯝꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯅ ꯑꯩꯗꯤ ꯁꯥ ꯍꯥꯠꯁꯦ ꯍꯥꯏꯕꯅꯤ, ꯅꯪꯒꯤꯗꯨꯗꯤ ꯆꯥꯎꯕꯗ ꯍꯥꯏꯌꯨ꯫ ꯆꯥꯎꯕꯗꯅꯤꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯃꯨꯕ꯫ ꯃꯣꯏ ꯑꯅꯤꯗꯣ ꯃꯔꯩ ꯌꯦꯠꯅꯔꯤꯉꯩ ꯆꯥꯎꯕꯗꯣ ꯃꯤ ꯆꯪꯅꯗꯕ ꯈꯨꯟꯗꯨꯗ ꯆꯪꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯗꯨꯒ ꯆꯥꯎꯕꯗꯣ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯇꯥꯈꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯖꯥꯎ ꯑꯃ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯨ ꯃꯣꯏ ꯑꯅꯤꯅ ꯇꯥꯈꯤ꯫ ꯃꯨꯕꯗꯣ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯇꯣꯝꯕ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯒꯤ ꯃꯈꯣꯟꯅꯤ? ꯑꯗꯨꯒ ꯂꯥꯎꯈ꯭ꯔꯤꯕꯗꯨꯅ ꯆꯥꯎꯕꯅꯤ꯫ ꯇꯣꯝꯕ ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯈꯨꯟꯗ ꯍꯜꯂꯁꯤ ꯇꯣꯝꯕ꯫ ꯍꯣꯏ ꯂꯥꯎ ꯊꯨꯅ ꯍꯜꯂꯁꯤ, ꯁꯥꯁꯦ ꯑꯄꯤꯛꯄ ꯁꯥ ꯑꯣꯏꯔꯤꯗꯧꯔꯤ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯋꯥꯡꯂꯣꯝꯗ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜꯗꯨ? ꯃꯨꯕ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯃꯐꯝꯁꯤꯗꯒꯤ ꯃꯁꯤ ꯂꯦꯡꯕ ꯌꯥꯗꯧ ꯃꯥꯟꯗꯦ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯍꯟꯒꯗꯕ ꯂꯝꯕꯤꯗ ꯀꯩ ꯑꯆꯧꯕ ꯈꯣꯡꯕ ꯃꯈꯣꯜ ꯇꯥꯏ ꯑꯩꯅ꯫ ꯀꯩ ꯈꯣꯡꯉꯦ ꯍꯥꯏꯕ? ꯀꯩ ꯈꯣꯡꯉꯦ ꯍꯥꯏꯕ ꯇꯣꯝꯕ? ꯏꯇꯥꯎ ꯅꯪ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ꯫ ꯃꯣꯏ ꯑꯅꯤꯗꯣ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯆꯦꯛꯃꯨꯛ ꯂꯥꯎꯗꯅ ꯆꯤꯡ ꯃꯔꯨ ꯀꯣꯛꯄꯗꯨꯒꯤ ꯀꯥꯆꯤꯜ ꯑꯃꯗ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯃꯨꯕꯅ ꯏꯇꯥꯎ ꯑꯇꯤꯌꯥꯗ ꯑꯃꯨꯛꯇ ꯌꯦꯡꯈꯠꯁꯤꯅꯦ꯫ ꯑꯇꯤꯌꯥꯗ ꯀꯩꯗꯧꯔꯤ ꯏꯇꯥꯎ? ꯏꯇꯥꯎ ꯑꯇꯤꯌꯥꯗ ꯊꯥ ꯊꯣꯛꯏ꯫ ꯑꯁ ꯃꯨꯕ ꯅꯪꯁꯦ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ, ꯏꯪꯅ ꯃꯔꯣꯜ ꯑꯃ ꯏꯪꯕꯒ, ꯁꯑꯣꯝꯒꯤ ꯁꯎꯟꯁꯤꯅ ꯃꯔꯣꯜ ꯑꯃ ꯊꯨꯡꯗꯕꯒ꯫ ꯏꯇꯥꯎ ꯑꯇꯤꯌꯥꯗ ꯊꯋꯥꯟꯃꯤꯆꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯏ, ꯑꯗꯨꯒ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤꯁꯨ ꯌꯥꯝ ꯀꯦꯜꯂꯤ꯫ ꯑꯗꯨꯗꯤ ꯊꯋꯥꯟꯃꯤꯆꯥꯛ ꯃꯊꯤꯗꯨ ꯈꯨꯜꯂꯨꯔꯣꯗꯅ꯫ ꯏꯇꯥꯎ ꯊꯋꯥꯟꯃꯤꯆꯥꯛꯄꯨ ꯃꯊꯤ ꯐꯥꯏꯕ꯭ꯔꯅꯦ? ꯃꯣꯏꯁꯦ ꯆꯥꯛ ꯏꯟꯁꯥꯡꯒ ꯆꯥꯕ ꯖꯥꯠꯂꯣ ꯃꯣꯏꯅ ꯃꯊꯤ ꯐꯥꯏꯔꯤꯁꯦ? ꯃꯨꯕ ꯅꯪ ꯉꯁꯤꯗꯤ ꯅꯌꯥꯗꯨꯗ ꯎꯐꯨꯜ ꯁꯣꯏꯗꯅ ꯅꯝꯃꯅꯤ ꯑꯩꯅ꯫ ꯀꯔꯤꯅꯣ ꯏꯇꯥꯎ ꯁꯤ ꯈꯟꯅꯕ ꯌꯥꯕ ꯋꯥ ꯅꯠꯇ꯭ꯔꯣ? ꯃꯨꯕꯗꯨ ꯃꯇꯣꯝꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤ, ꯑꯗꯨꯒ ꯇꯣꯝꯕꯅ ꯎꯏꯔꯤ ꯎꯏꯔꯤ ꯐꯝꯂꯤꯉꯩ ꯃꯤ ꯂꯩꯇꯕ ꯈꯨꯜ ꯃꯇꯣꯟꯗ ꯃꯩꯕꯨꯜ ꯑꯃ ꯌꯥꯝ ꯂꯪꯅ ꯉꯥꯜꯂꯛꯏ꯫ ꯇꯣꯝꯕꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯃꯩꯕꯨꯜꯗꯨ ꯂꯥꯞꯅ ꯎꯔ ꯃꯥꯜꯂꯦ, ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯏ꯫ ꯏꯁ ꯁꯤꯗꯤ ꯇꯧꯔꯦꯗꯅ, ꯂꯥꯃꯩ ꯊꯥꯟꯕꯤ ꯊꯣꯛꯂꯤꯗꯅ꯫ ꯏꯇꯥꯎ ꯂꯥꯃꯩ ꯊꯥꯟꯕꯤ ꯍꯥꯏꯗꯤ ꯀꯔꯤꯅꯣ? ꯈꯪꯗꯦ ꯑꯩꯁꯨ, ꯆꯤꯟꯗꯒꯤ ꯊꯣꯛꯄ ꯃꯃꯤꯡꯅꯤ ꯏꯇꯥꯎ꯫ ꯃꯩꯕꯨꯜꯁꯤꯗꯤ ꯂꯩꯕꯥꯛ ꯃꯈꯥꯗꯒꯤ ꯑꯇꯤꯌꯥ ꯃꯊꯛꯇ ꯑꯃꯨꯛ ꯄꯥꯏꯈꯠ ꯑꯃꯨꯛ ꯄꯥꯏꯊ ꯇꯧꯗꯨꯅ ꯂꯩꯔꯦꯗꯅ꯫ ꯍꯣ ꯂꯥꯃꯩ ꯊꯥꯟꯕꯤ, ꯃꯩꯕꯨꯜꯁꯤꯗꯤ ꯅꯛꯁꯤꯜꯂꯛꯏꯅꯤ ꯏꯇꯥꯎ꯫ ꯃꯨꯕꯗꯨ ꯌꯥꯝ ꯀꯤꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯗꯨꯒ ꯂꯥꯃꯩ ꯊꯥꯟꯕꯤ ꯍꯥꯏꯕꯒ ꯃꯩꯕꯨꯜꯁꯤꯅ ꯅꯛꯁꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯏꯇꯥꯎ ꯃꯩꯕꯨꯜꯁꯤ ꯌꯥꯝ ꯀꯤꯔꯦ, ꯑꯩ ꯃꯩꯕꯨꯜꯁꯤ ꯌꯥꯝ ꯀꯤꯔꯦ ꯏꯇꯥꯎ꯫ ꯏꯇꯥꯎ ꯑꯩ ꯅꯉꯣꯟꯗ ꯀꯣꯜꯂꯦ, ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯏꯇꯥꯎ꯫
ꯃꯨꯕꯗꯣ ꯇꯣꯝꯕꯗ ꯀꯣꯟꯁꯤꯜꯂꯤ ꯇꯣꯝꯕꯁꯨ ꯃꯩꯕꯨꯜꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯃꯩꯕꯨꯜꯁꯨ ꯃꯊꯛ ꯃꯈꯥ ꯐꯟꯐꯥ ꯆꯣꯡꯂꯤ ꯑꯍꯤꯡꯗꯣ ꯍꯧꯈ꯭ꯔꯦ ꯂꯥꯟꯃꯩ ꯊꯥꯟꯕꯤ ꯊꯣꯛꯄ ꯈꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯂꯝ 10ꯃꯨꯛ ꯁꯥꯡꯕ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗ ꯂꯩꯕ ꯂꯣꯛ ꯑꯃꯒꯤ ꯏꯁꯤꯡ ꯇꯝꯅ ꯆꯠꯂꯤ ꯑꯗꯨꯒ ꯂꯥꯏꯔꯦꯟꯗꯨ ꯂꯣꯛꯀꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯞꯅ ꯀꯨꯝꯊꯈꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟꯗꯨ ꯑꯇꯣꯞꯄ ꯂꯣꯛ ꯑꯃꯗ ꯑꯃꯨꯛ ꯐꯥꯎꯒꯠꯂꯛꯏ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯐꯥꯎꯒꯠꯂꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗ ꯑꯣꯏꯔꯝꯂꯦ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇꯅꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯊꯥꯡꯖꯍꯟꯕꯗꯨ ꯃꯅꯥꯏ 100ꯃꯨꯛꯀ ꯁꯒꯣꯜ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤ ꯅꯤꯡꯊꯧ ꯊꯥꯡꯖꯍꯟꯕꯅ ꯏꯅꯥꯏꯁꯥ ꯅꯣꯏꯕꯨ ꯃꯥꯏꯀꯩ ꯇꯥꯛꯄ ꯑꯌꯦꯛꯄ ꯆꯦꯗꯣ ꯀꯩꯊꯦꯜꯗ ꯎꯕ꯭ꯔꯥ ꯑꯃꯨꯛꯇ ꯊꯤꯌꯨꯅꯦ ꯑꯩ ꯂꯝ ꯇꯥꯛꯄ ꯆꯦꯗꯨꯗ ꯌꯦꯛꯂꯤꯕ ꯃꯐꯝꯗꯨ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅꯦ ꯂꯥꯏꯔꯦꯟ ꯀꯥꯐꯝ ꯏꯐꯨꯠꯇꯣ ꯐꯪꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤꯅꯦ ꯑꯩ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯂꯝ ꯇꯥꯛꯄ ꯆꯦꯗꯨꯕꯨꯗꯤ ꯐꯪꯅꯕ ꯊꯤꯔꯒꯦ ꯑꯗꯣ ꯂꯥꯏꯔꯦꯟ ꯊꯤꯕꯗꯤ ꯑꯩ ꯌꯥꯎꯕ ꯉꯝꯖꯔꯣꯏ ꯏꯆꯥ ꯄꯤꯛꯂꯤ ꯅꯆꯥ ꯄꯤꯛꯂꯁꯨ ꯅꯇꯨꯗꯤ ꯃꯤꯅ ꯆꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯅꯤꯡꯊꯧ ꯏꯆꯥ ꯌꯣꯛꯅꯕ ꯏꯇꯨ ꯑꯃ ꯊꯤꯅꯕꯅꯤ ꯑꯩꯅ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯖꯔꯤꯕꯁꯦ ꯂꯝ ꯇꯥꯛꯄ ꯆꯦꯗꯨꯗ ꯐꯪꯅꯕ ꯊꯤꯔꯛꯎ ꯀꯣꯅꯨꯡꯒꯤ ꯋꯥꯏꯇꯩꯕꯤ ꯃꯦꯝꯗꯣꯟꯗꯣ ꯅꯪꯒꯤ ꯅꯇꯨ ꯑꯣꯏꯍꯟꯒꯦ ꯏꯅꯤꯡꯊꯧ ꯃꯦꯝꯗꯣꯟꯗꯨꯗꯤ ꯃꯁꯛ ꯊꯤꯖꯔꯁꯨ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯌꯣꯛꯅꯕ ꯅꯨꯄꯤ ꯑꯃꯕꯨ ꯐꯪꯉꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ ꯏꯅꯤꯡꯊꯧ ꯂꯝ ꯇꯥꯛꯄ ꯆꯦꯗꯨ ꯀꯩꯊꯦꯜꯗ ꯉꯥꯔꯤ ꯌꯣꯝꯅꯕ ꯄꯤꯊꯣꯛꯈꯤ ꯍꯥꯏꯕꯗꯨ ꯑꯣꯏꯗꯕ ꯄꯥꯎ ꯑꯣꯏꯔꯝꯃꯦ ꯈꯥ ꯆꯨꯝꯊꯥꯡꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯐꯪꯂꯦ ꯑꯗꯨꯒ ꯂꯝꯇꯥꯛ ꯆꯦ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯍꯥ ꯑꯃꯅꯤ ꯍꯥꯏ ꯃꯥꯅ ꯂꯥꯏꯔꯦꯟ ꯊꯣꯛꯐꯝꯗꯨ ꯈꯪꯉꯦ ꯍꯥꯏꯔꯤ ꯑꯣ ꯁꯤꯡꯉꯤꯁꯦ ꯑꯩꯍꯥꯛ ꯂꯕꯨ ꯃꯣꯏꯁꯨ ꯌꯥꯝꯅ ꯁꯤꯡꯕ ꯑꯣꯏꯔꯦ ꯏꯅꯥꯏꯁꯥ ꯈꯨꯜ ꯑꯗꯨꯗ ꯁꯒꯣꯜꯁꯤꯡꯁꯤ ꯌꯥꯡꯅ ꯍꯦꯛꯇ ꯊꯧꯖꯤꯜꯂꯁꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯒ ꯅꯤꯡꯊꯧꯗꯨꯒ ꯈꯨꯜꯗꯨꯗ ꯁꯒꯣꯜ ꯊꯧꯖꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯂꯩꯕ ꯃꯤꯑꯣꯏ ꯆꯥ ꯀꯌꯥꯁꯨ ꯅꯤꯡꯊꯧꯗ ꯌꯦꯡꯅꯍꯧꯏ ꯍꯅꯨꯕꯤ ꯑꯃꯅ ꯃꯁꯤꯕꯨ ꯃꯥꯒꯤ ꯁꯒꯣꯜꯁꯤꯕꯨ ꯇꯞꯅ ꯊꯧꯕ ꯌꯥꯗꯦꯕ꯭ꯔꯥ ꯃꯥꯅ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯀꯜ ꯑꯊꯧ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯅꯤꯡꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤꯗ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯇꯨ ꯊꯤꯕ ꯐꯪꯗ꯭ꯔꯤꯁꯦ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯤꯕꯅꯤ ꯁꯛꯇꯥꯃꯛꯅ ꯀꯧꯖꯦꯡ ꯍꯔꯧ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯝꯇꯥꯛ ꯆꯦ ꯂꯩꯕ ꯈꯨꯟꯗꯅꯤ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯝꯅ ꯀꯟꯅ ꯆꯦꯜꯂꯤ ꯇꯥ ꯊꯣꯏꯕ ꯅꯤꯡꯊꯧ ꯂꯥꯛꯍꯧꯋꯦ ꯊꯣꯏꯕꯗꯨ ꯎ ꯃꯀꯛ ꯑꯃ ꯆꯤꯛꯂꯒ ꯃꯌꯥ ꯀꯟꯅ ꯁꯦꯡꯂꯤ ꯌꯥꯁꯦ ꯑꯌꯨꯛ ꯁꯦꯡꯕ꯭ꯔꯥ ꯅꯨꯡꯊꯤꯜ ꯁꯦꯡꯕ꯭ꯔꯥ ꯀꯥꯎꯔꯦ ꯑꯩꯗꯤ ꯀꯣꯏꯆꯠ ꯆꯠꯂꯤꯉꯩꯗ ꯊꯣꯝꯕ ꯅꯤꯡꯊꯧ ꯂꯥꯛꯑꯒ ꯀꯩꯗꯧꯔꯒꯦ ꯅꯤꯡꯊꯧ ꯂꯥꯛꯏꯗꯣ ꯑꯩꯁꯨ ꯈꯪꯗꯦ ꯇꯥ ꯊꯣꯏꯕ ꯑꯗꯣ ꯂꯥꯟꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯦ ꯐꯔꯕꯅꯤ ꯊꯣꯡꯒꯥꯜꯗ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯩꯔꯤꯁꯦ ꯃꯁꯤ ꯂꯣꯏꯅ ꯈꯥꯏꯗꯣꯛꯍꯟꯒꯦ ꯃꯣꯏꯗꯣ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯗꯣ ꯁꯤꯡ ꯀꯃꯥꯏ ꯈꯥꯏꯍꯟꯗꯣꯏꯅꯣ ꯇꯥ ꯊꯣꯏꯕ ꯃꯔꯝ ꯂꯩꯅꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯁꯤꯡꯒꯁꯦ ꯂꯣꯏꯅ ꯍꯣꯟꯖꯟꯍꯟꯒꯦ ꯇꯥ ꯊꯣꯏꯕ ꯅꯤꯡꯊꯧ ꯆꯪꯂꯛꯑꯦ ꯅꯤꯡꯊꯧꯗꯨ ꯂꯥꯟꯃꯤꯁꯤꯡꯒ ꯆꯪꯉꯛꯏ ꯅꯤꯡꯊꯧꯅ ꯊꯣꯏꯕꯗ ꯅꯪ ꯑꯣꯏꯒꯗꯣꯏꯔꯥ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯇꯝꯕ ꯑꯩꯈꯣꯏ ꯇꯥ ꯊꯣꯏꯕꯒꯤ ꯃꯤꯡ ꯇꯝꯕ ꯀꯧꯗꯦ ꯅꯤꯡꯊꯧꯅꯤꯅ ꯃꯌꯥ ꯏꯀꯪ ꯀꯪꯉꯒ ꯀꯣꯔꯤ ꯑꯉꯥꯡꯅꯅꯤ ꯃꯁꯤꯅ ꯍꯩ ꯃꯃꯤꯡ ꯈꯪꯗꯕꯒꯤ ꯀꯧꯔꯤꯅꯤ ꯅꯪ ꯀꯩ ꯈꯪꯉꯤ ꯊꯣꯏꯕꯅ ꯏꯅꯤꯡꯊꯧꯅ ꯂꯦꯡꯕꯤꯔꯛꯄꯕꯨ ꯑꯉꯥꯡꯁꯤꯒ ꯃꯔꯩ ꯇꯧꯕ ꯂꯦꯡꯕꯤꯔꯛꯄ꯭ꯔꯥ ꯏꯅꯤꯡꯊꯧꯒꯤꯁꯦ ꯏꯌꯣ ꯅꯣꯏ ꯑꯅꯤꯁꯦ ꯁꯛ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈꯤꯗ꯭ꯔꯦꯗ ꯇꯝꯕ ꯅꯤꯡꯊꯧ ꯑꯃ ꯂꯥꯛꯏ ꯀꯥꯏꯗꯅ ꯈꯤꯇ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯎꯠꯇꯦꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯏꯅꯤꯡꯊꯧ ꯅꯍꯥꯁꯤ ꯃꯉꯛ ꯍꯥꯏꯒꯠꯂꯤꯅꯦ ꯃꯁꯤ ꯆꯩꯔꯥꯛꯄꯤꯁꯤꯔꯥ ꯍꯩ ꯀꯔꯤꯅꯣ ꯂꯥꯟꯃꯤ ꯅꯪꯅ ꯃꯤ ꯑꯃꯠꯇ ꯊꯦꯡꯅꯕ ꯌꯥꯗꯦ ꯆꯩꯔꯥꯛꯄꯤꯕꯒꯤ ꯋꯥ ꯉꯥꯛꯇ ꯑꯣꯏꯅ ꯉꯥꯡꯂꯗꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯀꯔꯤꯅꯣꯗ ꯏꯅꯤꯡꯊꯧꯒꯤꯁꯦ ꯑꯩ ꯊꯦꯝꯕ ꯌꯥꯅꯕ ꯂꯥꯟꯃꯤꯁꯤꯅ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯍꯜꯂꯒ ꯑꯩꯕꯨ ꯁꯥꯎꯍꯟꯕꯅꯤ ꯃꯔꯝꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯂꯧꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯒ ꯂꯥꯟꯃꯤꯗ ꯏꯟꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯂꯥꯟꯃꯤꯁꯤꯅ ꯁꯥꯎꯍꯜꯂꯒ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯅꯩꯅꯤ ꯏꯅꯤꯡꯊꯧꯅ ꯑꯐꯕ ꯁꯥꯔꯒ ꯍꯩ ꯂꯥꯟꯃꯤ ꯅꯪ ꯊꯣꯏꯕꯗ ꯂꯥꯜꯂꯤ ꯊꯨꯅ ꯍꯥꯏꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯊꯣꯏꯕꯅ ꯑꯩꯒꯤ ꯊꯥꯖꯕ ꯃꯥꯡꯈꯤꯗꯧꯔꯦ ꯑꯗꯨꯅꯦ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯁꯦ ꯀꯌꯥ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯕꯒꯤ ꯏꯅꯤꯡꯊꯧꯅ ꯏꯅꯥꯛ ꯇꯥꯅ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯕ ꯅꯤꯄꯥꯅꯤ ꯀꯩꯅꯣ ꯏꯅꯤꯡꯊꯧ ꯇꯥꯕ꯭ꯔꯥ ꯂꯥꯟꯃꯤꯁꯥ ꯊꯣꯏꯕꯅ ꯍꯥꯏꯔꯤꯕꯁꯦ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯪ ꯁꯥꯎꯕ ꯌꯥꯗꯦ ꯏꯅꯤꯡꯊꯧ ꯑꯩ ꯁꯥꯎꯗ꯭ꯔꯦ ꯁꯥꯎꯁꯨ ꯁꯥꯎꯔꯣꯏ ꯁꯥꯎꯒꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯀꯔꯤꯒꯤꯁꯨ ꯁꯥꯎꯒꯅꯤ ꯑꯗꯣ ꯏꯅꯤꯡꯊꯧ ꯍꯥꯏꯌꯨꯅꯦ ꯊꯣꯏꯕ ꯑꯩꯅ ꯁꯨꯝ ꯍꯥꯏꯔꯒ ꯂꯩꯔꯦ ꯅꯪꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯎꯅꯦ ꯏꯕꯣ
ꯍꯥꯏꯗꯧꯔꯤꯅꯤ ꯀꯩꯅꯣ ꯏꯅꯤꯡꯊꯧ ꯊꯣꯝꯕ ꯊꯣꯡꯒꯥꯜꯒꯤ ꯁꯤꯡ ꯄꯩꯐꯝꯗꯣ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯑꯃꯨꯛꯇ ꯇꯥꯛꯎ ꯅꯤꯡꯊꯧꯅ ꯉꯛꯅ ꯍꯣꯏ ꯁꯤꯡꯗꯤ ꯀꯩꯒꯤꯅꯣ ꯊꯣꯏꯕ ꯃꯤ ꯃꯩ ꯊꯥꯒꯦ ꯍꯥꯏꯔꯅꯦ ꯏꯅꯤꯡꯊꯧ ꯂꯥꯟꯃꯤꯁꯤꯗ ꯆꯩꯔꯥꯛꯇꯤ ꯄꯤꯕꯤꯔꯅꯨ ꯁꯤꯡ ꯃꯌꯥꯝꯁꯤ ꯑꯣꯏꯅ ꯈꯥꯏꯍꯜꯂꯒ ꯁꯨꯃꯥꯡ ꯃꯇꯣꯜꯁꯤꯗ ꯍꯣꯟꯖꯤꯜꯍꯟꯕꯤꯔꯣ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯄ ꯅꯍꯥ ꯃꯆꯥꯅꯤꯗꯀꯣ ꯊꯣꯏꯕ ꯅꯪꯁꯦ ꯂꯥꯟꯃꯤꯁꯥ ꯅꯣꯏ ꯊꯣꯏꯕꯒꯤ ꯃꯇꯦꯡꯁꯤ ꯑꯃꯨꯛꯇ ꯄꯥꯡꯉꯨꯅꯦ ꯊꯤꯜꯂꯕꯅꯤ ꯅꯣꯏꯕꯣ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯊꯣꯡꯒꯥꯜꯗ ꯁꯤꯡ ꯀꯟꯅ ꯈꯥꯏꯕ ꯍꯣꯟꯖꯤꯟꯕ ꯇꯧꯔꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒ ꯊꯣꯏꯕꯒ ꯋꯥꯔꯤ ꯁꯥꯔꯤ ꯊꯣꯡꯕꯅ ꯂꯥꯟꯃꯤꯁꯤꯡꯗ ꯁꯤꯡ ꯊꯝꯐꯝ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯂꯤ ꯅꯤꯡꯊꯧꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯐꯝꯗꯨ ꯈꯪꯂꯗꯤ ꯑꯩꯒ ꯆꯠꯂꯁꯨ ꯆꯠꯁꯤ ꯃꯔꯝꯗꯤ ꯏꯐꯨꯠ ꯑꯗꯨꯗ ꯍꯦꯛ ꯂꯨꯞꯈꯤꯕꯒ ꯑꯉꯛꯄ ꯈꯔ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯁꯦ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯨꯗꯨꯅ ꯁꯤꯔꯝꯗꯥꯏꯗ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯣ ꯑꯗꯨꯒ ꯂꯝꯇꯥꯛꯄ ꯆꯦꯗꯨꯗꯤ ꯃꯥꯅ ꯀꯅꯥꯗ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯝꯗꯕꯅ ꯑꯩꯅ ꯂꯝꯇꯥꯛ ꯆꯦꯗꯣ ꯆꯍꯤ ꯀꯌꯥ ꯋꯥꯅ ꯊꯤꯔꯛꯈꯤ ꯀꯣꯅꯨꯡꯗ ꯍꯟꯗꯕꯁꯨ ꯆꯍꯤ 3 ꯍꯥꯏꯔꯛꯂꯕꯅꯤ ꯅꯪ ꯊꯥꯖꯗ꯭ꯔꯒ ꯏꯁꯥꯁꯦ ꯃꯅꯝ ꯑꯃꯨꯛꯇ ꯅꯝꯃꯒ ꯌꯦꯡꯉꯨ ꯐꯤꯔꯣꯜ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯌꯥꯝꯅ ꯃꯅꯝ ꯆꯦꯜꯂꯦ ꯍꯥꯏꯕꯗꯣ ꯁꯥꯏꯒ꯭ꯔꯥꯛꯀꯗꯤ ꯂꯣꯏꯔꯕꯅꯤ ꯃꯅꯝꯁꯦ ꯌꯥꯔꯦ ꯏꯅꯤꯡꯊꯧ ꯍꯣꯔꯦꯟ ꯑꯁꯤꯗ ꯐꯖꯅ ꯂꯨꯖꯊꯣꯛꯄꯤꯔꯣ ꯑꯗꯣ ꯏꯅꯤꯡꯊꯧ ꯂꯝꯇꯥꯛ ꯆꯦꯗꯨꯒꯤ ꯃꯔꯝꯗꯁꯨ ꯂꯣꯏꯅ ꯈꯪꯂꯦ ꯑꯗꯨꯒ ꯏꯐꯨꯠ ꯃꯐꯝꯁꯨ ꯑꯩ ꯈꯪꯂꯦ ꯏꯐꯨꯠꯇꯨ ꯀꯨꯝꯂꯒ ꯑꯉꯛꯄ ꯑꯃꯁꯨ ꯊꯦꯡꯅꯒꯅꯤ ꯈꯪꯉꯤ ꯅꯠꯇꯦ ꯑꯗꯣ ꯊꯦꯡꯅꯗꯣꯏ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯁꯤꯅꯤ ꯅꯤꯡꯊꯧꯗꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯇ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦꯅꯦ ꯑꯗꯨꯅꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯇꯥꯅꯔꯤꯕꯁꯤꯅꯦ ꯁꯥꯎꯈꯤꯅꯨ ꯏꯅꯤꯡꯊꯧ ꯑꯩ ꯃꯐꯝꯗꯨ ꯊꯤꯔꯛꯄ ꯀꯨꯏꯔꯦ ꯂꯥꯏꯅ ꯍꯦꯛ ꯐꯪꯉꯨ ꯌꯥꯈꯤꯗꯦ ꯃꯥꯟꯅꯕ ꯃꯐꯝ 100 ꯍꯦꯟꯅ ꯊꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯃꯐꯝꯗꯨ ꯍꯧꯖꯤꯛꯁꯨ ꯐꯪꯗ꯭ꯔꯤ ꯏꯐꯨꯠ ꯑꯗꯨꯕꯨ ꯁꯪꯕ ꯂꯥꯏꯔꯦꯟ ꯑꯆꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯤꯔꯝꯃꯤ ꯏꯄꯨꯗꯨꯅ ꯑꯩꯉꯣꯟꯗ ꯂꯥꯏꯔꯦꯟ ꯑꯗꯨꯅ ꯏꯐꯨꯠ ꯋꯥꯡꯕ ꯑꯅꯤꯗꯨ ꯁꯪꯂꯒ ꯂꯩꯕꯅꯤ ꯍꯥꯏꯕꯤꯔꯝꯃꯤ ꯏꯄꯥ ꯄꯣꯛꯄ ꯏꯄꯨꯅ ꯏꯄꯥꯗ ꯋꯥꯔꯤꯗꯨ ꯂꯤꯕꯤꯔꯝꯕꯅꯤ ꯍꯥꯏ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯁꯤꯍꯧꯗꯕ ꯑꯍꯟꯅꯤ ꯏꯄꯨꯗꯣ ꯑꯁ ꯀꯨꯏꯔꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤꯗꯤ ꯑꯗꯣ ꯀꯔꯤꯅꯣ ꯊꯣꯏꯕ ꯅꯪ ꯍꯧꯖꯤꯛꯇ ꯏꯐꯨꯠ ꯃꯐꯝ ꯈꯪꯉꯤ ꯍꯥꯏꯔꯝꯗꯥꯏꯅꯦ ꯑꯩ ꯅꯪꯒꯤ ꯋꯥꯁꯦ ꯀꯣꯛ ꯌꯥꯝꯅ ꯉꯥꯎꯏꯗ ꯏꯕꯣ ꯑꯩꯗꯤ ꯏꯐꯨꯠꯇꯨ ꯂꯥꯟꯊꯣꯛꯂꯒ ꯀꯔꯤ ꯂꯩꯕꯅꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯦꯕ ꯊꯣꯏꯕ ꯏꯅꯤꯡꯊꯧꯅ ꯏꯐꯨꯠꯇ ꯂꯥꯏꯔꯦꯟ ꯂꯩ ꯍꯥꯏꯗꯨꯗꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤꯗ ꯊꯣꯏꯕ ꯅꯪꯁꯨ ꯐꯥꯒꯤ ꯑꯣꯏꯔꯁꯨ ꯅꯣꯛꯅꯤꯡꯂꯛꯇ꯭ꯔꯦ ꯀꯩꯁꯨ ꯁꯨꯝ ꯐꯥꯒꯤ ꯐꯔꯥꯡꯗꯧꯅ ꯃꯤꯅ ꯉꯥꯡꯉꯤꯁꯦ ꯂꯥꯟꯃꯤꯁꯤꯡꯁꯨ ꯈꯗ꯭ꯔꯛ ꯍꯩꯕ ꯅꯪꯅ ꯊꯕꯛ ꯂꯣꯏꯅ ꯍꯦꯛ ꯁꯤꯖꯤꯟꯅꯩ ꯍꯣꯏꯗ ꯂꯧꯁꯤꯡꯅ ꯄꯥꯡꯒꯅꯤ ꯑꯩ ꯀꯩꯝ ꯁꯥꯎꯗꯦ ꯏꯕꯣ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯗꯨ ꯊꯣꯏꯕꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯦ ꯑꯗꯨꯒ ꯂꯥꯏꯔꯦꯟ ꯂꯩꯕ ꯏꯐꯨꯠ ꯊꯤꯕꯗꯨꯁꯨ ꯃꯣꯏ ꯑꯅꯤꯅ ꯊꯤꯒꯗꯧꯔꯦ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯏꯐꯨꯠꯇꯨ ꯃꯐꯝ ꯈꯪꯂꯤꯕꯅꯤ ꯃꯥ ꯃꯁꯥ ꯆꯠꯂꯨꯔꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯏꯐꯨꯠ ꯊꯤꯕ ꯍꯧꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯟ ꯂꯣꯝꯗꯅꯤ ꯇꯣꯝꯕꯗꯣ ꯃꯥꯒꯤ ꯈꯨꯟꯖꯥꯁꯤꯡꯒ ꯋꯥ ꯇꯥꯅꯔꯤ ꯁꯎꯟ ꯁꯦꯠꯄ ꯍꯅꯨꯕꯤ ꯑꯃꯅ ꯑꯩ ꯁꯤꯔꯁꯨ ꯁꯤꯅ ꯃꯩꯕꯨꯜꯗꯣ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯅꯤꯡꯂꯤ ꯁꯥ ꯀꯩꯒꯤ ꯃꯀꯣꯜ ꯑꯣꯏꯔꯕ ꯈꯨꯜꯗꯨꯗ ꯏꯋꯥꯁꯨ ꯈꯨꯜꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯍꯜꯂꯛꯈꯤꯗꯕꯅꯤ ꯀꯤꯒꯟꯈ꯭ꯔꯕ ꯃꯥꯕꯨ ꯀꯅꯥꯅ ꯏꯟꯁꯤꯟꯗꯅ ꯁꯥ ꯇꯥꯟꯕ ꯆꯪꯂꯨꯔꯤꯕꯅꯣ ꯈꯪꯗꯦ ꯄꯪꯅ ꯄꯪꯂꯤꯕ ꯅꯨꯄꯥ ꯑꯃꯅ ꯇꯣꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯆꯪꯂꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯂꯃꯟꯁꯤꯡꯕ ꯑꯣꯏꯅ ꯁꯥ ꯑꯃ ꯍꯦꯛ ꯈꯨꯜ ꯃꯅꯨꯡꯗꯨꯗ ꯍꯥꯠꯄ ꯉꯝꯕꯗ ꯁꯥ ꯀꯩꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯁꯦ ꯀꯤꯕꯅ ꯂꯣꯏꯔꯗꯕꯅꯤ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯃꯔꯛꯇꯒꯤ ꯈꯨꯜꯂꯥꯛꯄꯗꯣ ꯃꯥꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯩꯁꯨꯗꯨ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯩ ꯅꯣꯏ ꯑꯩꯒꯤ ꯃꯥꯡꯗꯒꯤ ꯍꯟꯗꯣꯛꯎꯅꯦ ꯏꯕꯣ ꯑꯩ ꯑꯃ ꯐꯝꯂꯤ ꯍꯥꯏꯕꯁꯤ ꯅꯣꯏ ꯀꯅꯥꯃꯇ ꯎꯗ꯭ꯔꯣ ꯍꯥ ꯃꯥꯡꯁꯤꯗ ꯂꯣꯏꯅ ꯍꯦꯛ ꯂꯦꯞꯁꯤꯜꯂꯒ ꯂꯩ ꯍꯥꯏꯋꯥꯅꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯟꯗꯣꯛꯅꯩ ꯇꯣꯝꯕꯅ ꯏꯄꯨ ꯈꯨꯜꯂꯥꯛꯄ ꯁꯥ ꯂꯩꯕ ꯈꯨꯜꯁꯤ ꯂꯥꯡ ꯊꯥꯛꯂꯁꯤ ꯆꯥꯅꯤꯡꯉꯥꯏ ꯋꯥꯠꯂꯦ ꯁꯥ ꯌꯥꯝꯅ ꯐꯥꯗꯕꯁꯨ ꯌꯥꯔꯔꯣꯏ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕ ꯅꯪꯒꯤ ꯁꯥ ꯐꯥꯕꯒꯤ ꯋꯥꯗꯣ ꯇꯣꯛꯈꯣꯅꯦ ꯃꯨꯕꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯕꯗ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯃꯩ ꯊꯥꯟꯕꯤ ꯀꯧꯕ ꯃꯩꯕꯨꯜ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯔꯤꯕꯗꯨ ꯃꯍꯧꯁꯥ ꯃꯩꯕꯨꯜ ꯑꯃ ꯍꯦꯛ ꯍꯦꯛ ꯄꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ ꯈꯨꯜꯂꯥꯛꯄ ꯃꯩꯕꯨꯜꯗꯨ ꯂꯥꯃꯩ ꯊꯥꯟꯕꯤ ꯀꯧꯏ ꯃꯥꯗꯤ ꯈꯨꯟꯒꯤ ꯆꯤꯡꯈꯣꯡꯗ ꯊꯣꯛꯄꯅꯤ ꯃꯗꯨ ꯌꯧꯅꯒ ꯁꯥ ꯇꯥꯟꯕ ꯆꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯃꯥꯅ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯒꯗꯣꯏꯅꯤ ꯂꯥꯃꯩ ꯊꯥꯟꯕꯤ ꯀꯥꯏꯗꯅ ꯀꯔꯨ ꯂꯥꯛꯎ ꯌꯥꯕ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯇꯣꯝꯕ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯅ ꯅꯠꯇꯦ ꯁꯥ ꯐꯥꯕꯁꯨ ꯆꯪꯁꯤ ꯍꯥꯏ ꯑꯗꯨꯒ ꯈꯨꯜꯒꯤ ꯆꯤꯡꯌꯥꯗ ꯆꯪꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯩꯈꯣꯏꯅ ꯁꯥꯗꯨ ꯇꯥꯟꯕꯗ ꯆꯤꯡꯂꯣꯝꯗ ꯂꯣꯏꯅ ꯆꯪꯈꯤꯗꯣꯏ ꯅꯠꯇ꯭ꯔꯣ
ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯗꯨꯗꯤ ꯆꯤꯡꯈꯣꯡꯗꯒꯤ ꯐꯥꯗꯣꯏ ꯅꯠꯇ꯭ꯔꯣ? ꯏꯐꯨ ꯈꯨꯂꯥꯛꯄ, ꯁꯥꯗꯤ ꯈꯨꯜ ꯃꯌꯥꯏꯗ ꯍꯣꯏꯖꯤꯜꯂꯒ ꯐꯥꯕ ꯑꯗꯨꯝ ꯌꯥꯏꯗ. ꯑꯩꯅ ꯀꯤꯔꯤꯗꯤ ꯂꯥꯃꯩ ꯊꯥꯟꯕꯤ ꯃꯩꯕꯨꯜꯗꯣ ꯆꯤꯡꯈꯣꯡꯗꯩ ꯊꯣꯛꯏ ꯍꯥꯏꯖꯕꯅꯤ. ꯇꯣꯝꯕꯒꯤ ꯎꯂꯩ ꯄꯥꯔꯩ ꯇꯧꯕ ꯋꯥꯗꯣ ꯈꯨꯂꯥꯛꯄ ꯋꯥꯈꯜ ꯈꯔ ꯈꯜꯍꯜꯂꯤ. ꯈꯨꯂꯥꯛꯄꯗꯣ ꯃꯥꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯆꯥꯎꯔꯕ ꯆꯩꯁꯨꯗꯣ ꯂꯩꯕꯥꯛꯇ ꯀꯣꯛ ꯀꯣꯛ ꯁꯨꯔꯒ, ꯇꯣꯝꯕ, ꯅꯪ ꯍꯣꯔꯦꯟ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ. ꯑꯩꯒꯤ ꯁꯥꯃꯨꯒꯤ ꯁꯔꯨꯅ ꯁꯥꯕ ꯌꯨꯝꯗꯨꯗ ꯂꯥꯛꯎ. ꯇꯣꯝꯕ ꯑꯁꯤꯡꯕ ꯃꯤꯅꯤ. ꯃꯤꯒꯤ ꯋꯥꯈꯜ ꯊꯃꯥꯏꯍꯟꯕ ꯉꯝꯕ ꯋꯥꯉꯥꯡ ꯌꯥꯎꯏ. ꯃꯥꯒꯤ ꯋꯥꯉꯥꯡꯗ ꯃꯤ ꯃꯀꯣꯛ ꯉꯥꯎꯍꯜꯂꯤ. ꯑꯗꯨꯒ ꯑꯁꯣꯝꯗ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯅ ꯊꯣꯏꯕꯁꯨ ꯂꯧꯁꯤꯡ ꯋꯥꯠꯇꯕ ꯅꯍꯥꯅꯤ. ꯇꯣꯝꯕꯒ ꯊꯣꯏꯕꯒꯅ ꯃꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯀꯣꯛ ꯈꯔꯗꯤ ꯁꯥꯟꯅꯔꯤ. ꯑꯔꯣꯟꯕ ꯋꯥ ꯈꯔ ꯂꯣꯠꯂꯤ. ꯃꯔꯝꯗꯤ ꯊꯣꯏꯕꯁꯨ ꯂꯥꯏꯔꯦꯟ ꯀꯥꯐꯝ ꯏꯁꯤꯡ ꯏꯐꯨꯠꯇꯨ ꯂꯣꯠꯂꯤꯕꯅꯤ. ꯇꯣꯝꯕꯁꯨ ꯂꯥꯏꯔꯦꯟ ꯆꯪꯐꯝ ꯏꯁꯤꯡ ꯏꯐꯨꯠꯇꯨ ꯂꯣꯠꯂꯤꯕꯅꯤ. ꯅꯨꯃꯤꯗꯥꯡꯗꯨ ꯇꯣꯝꯕꯗꯨ ꯃꯨꯕꯒ ꯂꯥꯛꯏ. ꯂꯝꯕꯤꯗ ꯇꯣꯝꯕꯗꯨ ꯃꯇꯣꯝꯇ. ꯑꯩꯁꯦ ꯋꯥ ꯊꯩꯗꯅ ꯉꯥꯡꯕꯗ ꯃꯤꯅ ꯆꯤꯡꯅꯔꯝꯂꯅꯤ. ꯈꯨꯜꯗ ꯁꯥ ꯇꯥꯟꯕ ꯆꯪꯁꯤ ꯑꯃꯨꯛ ꯍꯥꯏ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯪꯅꯤꯡꯗꯕꯒꯤ ꯋꯥ ꯉꯥꯡꯉꯤ. ꯍꯣꯏꯗ, ꯆꯤꯡꯌꯥꯗꯨ ꯌꯧꯅ ꯄꯨꯁꯤꯟꯗ ꯂꯣꯏꯔꯦ. ꯆꯤꯡꯅꯨꯡꯒꯤ ꯏꯐꯨꯠꯇꯣ ꯍꯦꯛ ꯈꯪꯈꯤꯕꯗ ꯀꯨꯝꯍꯩ ꯂꯣꯏꯔꯦ. ꯃꯨꯕꯗꯤ ꯇꯣꯝꯕꯗ ꯌꯦꯡꯅ ꯆꯠꯂꯤ. ꯑꯗꯨꯒ ꯅꯨꯡꯗꯨꯝ ꯑꯃꯗ ꯗꯣꯛ ꯀꯥꯎꯁꯤꯜꯂꯒ, ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯦ. ꯑꯁ, ꯑꯩ ꯁꯤꯔꯦ. ꯀꯩꯗꯧꯔꯦ ꯃꯨꯕ? ꯀꯩꯝ ꯇꯧꯗꯦ ꯇꯣꯝꯕ. ꯅꯪ ꯇꯨꯝꯃꯒ ꯆꯠꯄꯗꯣ ꯍꯧꯗꯣꯛꯄꯅꯦ. ꯑꯁ, ꯏꯇꯥꯎ ꯅꯪ ꯀꯔꯟ ꯌꯥꯝ ꯇꯥꯏꯗ. ꯇꯜꯂꯦ ꯑꯣꯏꯕ. ꯈꯨꯂꯥꯛꯄꯗꯣ ꯁꯥꯎꯔꯝꯂꯅꯤ. ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ. ꯁꯣꯝꯗ ꯅꯤꯡꯊꯧꯅ ꯊꯣꯏꯕꯗ, ꯊꯣꯏꯕ, ꯂꯝꯇꯥꯛ ꯆꯦꯁꯤꯒ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯃꯐꯝꯁꯤꯒꯕꯨ ꯆꯥꯟꯅꯔꯤꯕ꯭ꯔꯅꯦ? ꯆꯦꯁꯤꯗꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯇꯥꯛꯂꯤ. ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯏꯁꯤꯅ ꯅꯣꯡꯄꯣꯛꯂꯣꯝꯗ ꯃꯥꯜꯂꯤ. ꯅꯠꯇꯦ, ꯅꯪꯒꯤꯁꯦ ꯃꯐꯝ ꯂꯣꯠꯂꯤꯕ ꯍꯥꯏꯗꯨꯔ ꯍꯥ? ꯂꯥꯟꯃꯤꯁꯥ, ꯆꯥꯛ ꯂꯥꯝꯃꯤ. ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯅꯤ ꯅꯣꯏꯕꯣ. ꯆꯠꯄꯗꯗ ꯆꯥꯛꯁꯦ ꯄꯪꯂꯥꯝꯗ ꯂꯥꯝꯃꯤ. ꯊꯣꯏꯕꯅ, ꯏꯅꯤꯡꯊꯧ, ꯄꯥꯠ ꯇꯨꯔꯦꯜ ꯃꯌꯥꯝ ꯑꯃ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯔꯒ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯀꯣꯏꯕꯅꯤ. ꯀꯅꯥ ꯈꯪꯅꯤ, ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯐꯝꯁꯦ ꯑꯋꯥꯡ ꯑꯣꯏꯔꯝꯕꯁꯨ. ꯑꯩꯗꯤ ꯄꯥꯠ ꯇꯨꯔꯦꯜꯗꯣ ꯀꯨꯝꯃꯒ ꯆꯠꯁꯤ ꯍꯥꯏꯖꯕꯅꯤ. ꯅꯣꯏꯅ ꯂꯥꯏꯔꯦꯟ ꯒꯨꯝꯕꯤꯔ ꯀꯤꯕꯒꯤ ꯀꯣꯏꯊꯣꯛꯅ ꯄꯨꯔꯛꯂꯤꯕꯅꯤ. ꯂꯥꯟꯃꯤ ꯑꯃꯅ, ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯅ ꯊꯤꯕ ꯂꯥꯛꯏꯁꯤ ꯂꯣꯛꯅꯦꯕꯀꯣ. ꯑꯗꯨꯒ ꯂꯣꯛꯇꯨꯗ ꯂꯥꯏꯔꯦꯟ ꯑꯃꯅ ꯁꯪꯂꯤ ꯍꯥꯏꯕꯅꯦꯕꯀꯣ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯃꯤꯁꯨ ꯐꯅ ꯌꯥꯝꯃꯤ. ꯂꯥꯏꯔꯦꯟꯗꯨꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯉꯝꯅꯤꯅ. ꯉꯥꯏꯈꯣ, ꯐꯤꯡꯈꯤꯅꯨ ꯂꯥꯟꯃꯤ. ꯂꯥꯏꯔꯦꯟꯗꯨ ꯀꯌꯥꯝ ꯄꯤꯛꯏ ꯆꯥꯎꯏ ꯈꯪꯕ ꯅꯠꯇ꯭ꯔꯤ. ꯍꯣꯏ, ꯄꯤꯛꯂꯝꯂꯒꯅ ꯗꯣꯛ ꯍꯦꯛ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ. ꯊꯣꯏꯕꯅ, ꯌꯥꯔꯦꯗ ꯅꯣꯏꯁꯨ. ꯄꯥꯠ ꯇꯨꯔꯦꯜ ꯀꯨꯝꯕ ꯀꯤꯕ ꯅꯣꯏꯅ ꯂꯥꯏꯔꯦꯟ ꯍꯥꯠꯂ ꯆꯥꯕ ꯀꯥꯏꯅ. ꯋꯥꯀꯩ ꯁꯨꯔꯛꯂꯅꯨ. ꯆꯥꯛꯇꯣ ꯊꯨꯅ ꯊꯣꯡ. ꯏꯅꯤꯡꯊꯧ, ꯍꯥꯏꯌꯨꯅꯦ ꯊꯣꯏꯕ. ꯅꯪꯅ ꯉꯥꯡꯕꯗꯨꯅꯤꯅꯦ ꯑꯩꯅ ꯇꯥꯒꯗꯣꯏꯁꯦ. ꯑꯩꯅ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯁꯦ ꯈꯗꯥꯡ ꯋꯥꯏꯅꯦ. ꯍꯣꯏ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯅ ꯏꯐꯨꯠ ꯑꯗꯨ ꯊꯤꯕꯒꯤ ꯄꯥꯟꯗꯝꯁꯤ ꯀꯔꯤꯅꯣ? ꯊꯣꯏꯕ, ꯅꯪ ꯈꯪꯁꯤꯟꯅꯗꯕ ꯇꯧꯒꯅꯨꯅꯦ. ꯂꯝꯇꯥꯛ ꯆꯦ ꯄꯤꯔꯝꯕ ꯑꯍꯜꯗꯨꯅ ꯏꯐꯨꯠꯇꯨꯒꯤ ꯃꯔꯝꯗ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯝꯂꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤꯅꯦ. ꯏꯐꯨꯠ ꯑꯗꯨꯗ ꯍꯦꯛ ꯀꯨꯝꯕꯒ ꯅꯨꯡꯒꯤ ꯃꯇꯝꯒꯤ ꯃꯤ ꯉꯥꯛꯇ ꯂꯩꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯂꯩ. ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯁꯤꯕ ナꯏꯗꯕ ꯑꯍꯜ ꯑꯃꯁꯨ ꯂꯩ. ꯑꯍꯜ ꯑꯗꯨꯅ ꯆꯩꯁꯨ ꯑꯃꯁꯨ ꯄꯥꯏꯔꯤ ꯍꯥꯏ. ꯆꯩꯁꯨ ꯑꯗꯨ ꯁꯅꯥꯒꯤ ꯆꯩꯁꯨꯅꯤ. ꯁꯅꯥꯒꯤ ꯋꯥ ꯇꯣꯛꯈ꯭ꯔꯣ. ꯆꯩ ꯑꯗꯨꯅ ꯂꯩꯕ ꯃꯐꯝꯗꯣ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯄ ꯉꯝꯍꯟꯗꯦ. ꯑꯗꯨꯅ ꯑꯩ ꯃꯗꯨꯒꯤ ꯆꯩꯁꯨꯗꯨ ꯄꯥꯝꯃꯤꯅꯦ. ꯊꯣꯏꯕꯗ ꯅꯤꯡꯊꯧꯗ ꯇꯨꯃꯤꯟꯅ ꯌꯦꯡꯂꯝꯕꯗꯒꯤ, ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯎꯈꯠꯄ ꯍꯦꯜꯂꯛꯂꯤ ꯃꯈꯩ ꯃꯤꯑꯣꯏꯕꯗꯤ ꯐꯠꯇꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯤ. ꯉꯁꯤꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯇꯝꯗ ꯍꯤꯡꯂꯤ. ꯑꯗꯨꯒ ꯆꯍꯤ ꯆꯥ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯃꯨꯛ ꯀꯔꯝꯕ ꯐꯤꯕꯝ ꯃꯑꯣꯡ ꯑꯃꯗ ꯇꯥꯏꯕꯪꯄꯥꯟꯁꯤ ꯂꯩꯔꯛꯀꯅꯤ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗꯦ. ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯆꯩꯁꯨ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯈꯣꯏꯅ ꯅꯨꯡꯒꯤ ꯃꯇꯝꯗ ꯍꯟꯖꯤꯟꯕꯃꯛ ꯉꯝꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯒꯤ ꯍꯦꯟꯕ ꯆꯥꯎꯈꯠꯂꯛꯄ ꯃꯇꯝꯗꯣ ꯑꯃꯨꯛ ꯊꯤꯡꯒꯗꯣꯏꯅꯤ. ꯅꯤꯡꯊꯧ ꯄꯥꯟꯕ ꯃꯇꯝꯁꯤꯗ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯗꯅꯕ ꯆꯩꯁꯨꯗꯨꯒꯤ ꯃꯇꯦꯡ ꯑꯩꯅ ꯂꯧꯒꯗꯧꯔꯤꯕꯅꯤ. ꯏꯅꯤꯡꯊꯧ, ꯇꯥꯏꯕꯪ ꯃꯤꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯁꯦ ꯃꯇꯝꯅ, ꯆꯍꯤꯅ ꯅꯠꯇ꯭ꯔꯒ ꯆꯤꯟꯖꯥꯛꯅ ꯄꯨꯔꯛꯄꯅꯤ. ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯒꯤ ꯍꯣꯡꯍꯟꯗꯕ ꯉꯝꯂꯕꯁꯨ ꯇꯥꯏꯕꯪ ꯃꯤꯗꯤ ꯁꯤꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤ. ꯑꯃꯔꯣꯝꯗ ꯆꯥꯎꯈꯠꯂꯛꯄ ꯊꯤꯡꯕꯁꯨ ꯉꯝꯂꯣꯏ. ꯊꯣꯏꯕ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯆꯩꯁꯨꯁꯦ ꯑꯩꯅ ꯍꯦꯛ ꯄꯥꯏꯕꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯁꯤꯡꯒꯠꯂꯛꯄ ꯉꯝꯂꯣꯏꯗꯕꯅꯤ. ꯃꯔꯝꯗꯤ ꯆꯩꯁꯨ ꯑꯗꯨ ꯍꯦꯛ ꯊꯦꯡꯈꯤꯕ ꯃꯤꯗꯨ ꯂꯧꯁꯤꯡ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯂꯩ. ꯑꯗꯨꯒ ꯆꯩꯁꯨ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯁꯤꯕꯁꯨ ꯅꯥꯏꯔꯔꯣꯏ. ꯑꯗꯨꯒ ꯂꯧꯁꯤꯡꯁꯨ ꯋꯥꯠꯂꯔꯣꯏ. ꯃꯇꯤꯛ ꯃꯌꯥꯏ ꯍꯦꯜꯂꯛꯀꯅꯤ. ꯊꯣꯏꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯃꯇꯣꯝꯇ, ꯆꯩꯁꯨꯁꯦ ꯃꯁꯤꯒꯤ ꯑꯐꯕꯗꯤ ꯁꯥꯔꯒ ꯐꯠꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯁꯤꯅ ꯐꯪꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ.
ꯑꯩ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒꯦ ꯁꯤꯗꯤ ꯑꯣ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯆꯩꯁꯨꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯏꯐꯨꯠꯇꯨ ꯐꯪꯅꯕ ꯊꯤꯁꯤ ꯁꯣꯝꯗ ꯇꯣꯝꯕꯒ ꯃꯨꯕꯒꯗꯣ ꯈꯨꯂꯥꯛꯄꯒꯤ ꯌꯨꯝꯗ ꯐꯝꯂꯤ ꯃꯨꯕꯅ ꯏꯄꯨ ꯈꯨꯂꯥꯛꯄ ꯏꯄꯨꯕꯨ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯔꯦꯗ ꯇꯣꯝꯕ ꯑꯗꯣ ꯇꯣꯝꯕ ꯇꯥꯛꯄꯤꯌꯨ ꯈꯨꯂꯥꯛꯄ ꯅꯪꯕꯨ ꯈꯨꯜ ꯑꯗꯨꯗ ꯆꯪꯂꯒ ꯂꯥꯏꯔꯦꯟ ꯀꯨꯝꯐꯝ ꯏꯐꯨꯠ ꯑꯃ ꯂꯩꯕꯅꯤ ꯅꯪ ꯃꯗꯨ ꯑꯃꯨꯛꯇ ꯊꯤꯔꯛꯎꯗ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯁꯤ ꯋꯥꯏꯅꯦ ꯑꯅꯧꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯌꯦꯡꯅꯤꯡꯉꯤꯅꯦ ꯅꯨꯡ ꯃꯔꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯅꯦ ꯇꯣꯝꯕ ꯏꯄꯨꯅ ꯍꯥꯏꯅꯤꯡꯂꯤꯁꯦ ꯀꯔꯤꯅꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯏꯉꯝ ꯉꯝꯗ꯭ꯔꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯏꯐꯨꯠ ꯑꯗꯨꯗ ꯍꯦꯛ ꯂꯨꯞꯄꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯍꯤꯡꯂꯤꯕ ꯅꯨꯡꯒꯤ ꯃꯇꯝꯒꯤ ꯇꯥꯏꯕꯪ ꯑꯁꯤ ꯅꯠꯇꯕ ꯑꯩꯈꯣꯏꯗꯒꯤ ꯇꯥꯏꯕꯪꯄꯥꯜꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯑꯩ ꯃꯗꯨ ꯎꯅꯤꯡꯉꯤꯅꯦ ꯇꯣꯝꯕ ꯏꯄꯨ ꯑꯩ ꯏꯄꯨꯒꯤ ꯋꯥꯗꯣ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯇꯥꯗ꯭ꯔꯦ ꯁꯟꯗꯣꯛꯅ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ ꯑꯩ ꯋꯥꯔꯤꯗꯨ ꯂꯤꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯍꯟꯅꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯕ ꯏꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ ꯆꯩꯁꯨ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯈꯤ ꯈꯨꯠ ꯐꯥꯎꯕ ꯊꯥꯅꯈꯤ ꯃꯔꯝꯗꯤ ꯆꯩꯁꯨ ꯑꯁꯤ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯁꯤꯕ ꯅꯥꯏꯗꯦ ꯑꯗꯨꯒ ꯆꯩꯁꯨ ꯑꯁꯤꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩ ꯃꯥꯗꯤ ꯆꯥꯎꯈꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜ ꯃꯥꯟꯅꯔꯛꯇꯕꯗꯒꯤ ꯃꯥꯅ ꯑꯩꯒꯤ ꯆꯩꯁꯨ ꯑꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯗꯨꯕꯨ ꯆꯩꯁꯨ ꯄꯥꯏꯕ ꯑꯩꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯍꯦꯟꯕꯅ ꯑꯩꯅ ꯏꯌꯥꯝꯕꯕు ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯝꯃꯤ ꯃꯔꯝꯗꯤ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯕꯅ ꯑꯗꯨꯒ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯏꯌꯥꯝꯕꯗꯣ ꯑꯩꯅ ꯃꯐꯝ ꯈꯪꯗꯕ ꯏꯐꯨꯠ ꯑꯗꯨꯗ ꯀꯨꯝꯂꯒ ꯑꯩꯅ ꯆꯠꯅꯤꯡꯂꯤꯕ ꯃꯐꯝꯗꯨꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯐꯨꯠ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯈꯪꯗꯕꯅ ꯑꯩꯅ ꯆꯠꯅꯤꯡꯂꯤꯕ ꯃꯐꯝꯗꯣ ꯆꯍꯤ 600 ꯍꯦꯟꯅ ꯍꯤꯡꯂ ꯐꯥꯎꯕ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯗꯨꯗꯤ ꯏꯄꯨ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯈꯪꯕ ꯃꯤ ꯈꯔ ꯇꯧꯔꯒ ꯃꯐꯝꯗꯣ ꯊꯤꯜꯍꯜꯂꯣꯏꯔꯦ ꯀꯩꯅꯣ ꯃꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯃꯔꯝꯗꯤ ꯆꯩꯁꯨ ꯑꯁꯤ ꯂꯩꯕ ꯃꯐꯝꯗ ꯑꯁꯤꯡꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯕ ꯃꯤ ꯑꯃꯠꯇ ꯄꯣꯛꯂꯛꯂꯔꯣꯏ ꯍꯧꯖꯤꯛ ꯑꯩꯅ ꯆꯩꯁꯨ ꯑꯁꯤ ꯂꯩꯅꯨꯡꯗꯒꯤ ꯆꯍꯤ 1,000 ꯍꯦꯟꯅ ꯐꯨꯝꯂꯒ ꯂꯩꯔꯨꯔꯕ ꯑꯁꯤꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯁꯥꯒ ꯂꯣꯏꯅꯅ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯆꯩꯁꯨ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯤ ꯎꯄꯨ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯎꯄꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ ꯆꯩꯁꯨ ꯑꯁꯤꯕꯨ ꯊꯦꯡꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯥꯡꯒꯅꯤ ꯃꯈꯣꯏꯅ ꯄꯣꯛꯄ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯐꯥꯎꯕ ꯂꯣꯏꯅ ꯄꯪꯒꯅꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯣꯏꯅ ꯃꯥꯡꯒꯅꯤ ꯍꯥꯏꯅ ꯑꯗꯨꯒ ꯆꯩꯁꯨ ꯑꯁꯤꯕꯨ इहान हाना पाइबा मियोय अदुना लौसिंग ख्वाइदिगी लेबा मियोय ओइगनी मसाना सिजागे खंद्रि फावबा चैसु असिगी मपु सिबा नाइरोय मीना हात्रिबा फावबा सिबा नाइरोय असुमना लाइरिक्तुदा इरमि तोंबा अदो आइगी नुंगी ताइबुंग पानसिदा नत्तबा इफुट अदुदा कुमलगा अतोपा चाखोटलबा ताइबुंग पानदुदा अमुक्ता हिंगनिंगी आई मंगाल अमता थोक्ट्रबा वाखल लौसिंग थोक्ट्रबा मियोयसिंग असिगा लेमिनबा यामना वारे तोंबा लाइरिक अदुदसु असुमना इरमि लाइगी इफुट अमा लेगनी इफुट अदु सिबा नाइदबा लाइरेन अमना संगनी लाइरेन अदुना लेट्रिङै इफुट अदुदा कुमलगा अतोपा ताइबंग पाल अमा लेरमगनी हाइना इरमि इपु करिगुमा इपुना अतोपा मीगी ताइबंग पानदुदा चलगा इपुगी फत्तबा मओंदु अमुक तौरबदि अदुदि फरक अमा ओइरोद्रो इपुदी अफबदी सारगा अफबा वखलसु खलमद्रे आई मदु तौरि तोंबा आई चैसु असि मफमसिदा थमनुंगनी आई मफमदुगी चाखोटलबा मियोयसिंदु अमुक्तंग उरगा सिरबसु यारे तोंबा इपुगी वादो कोना खनरसि आइसु इफुतो थिखिगे कैनो मुबा नंग नयागा दु काथोलगा तोइदुना तोंबा नोइगी वारिदो ताबा याम नुंगाई अदुगा यामनासु माले इपुना लिरि वारिदो खुल्लसिदा लौसिंग मांगदबसै तोंबा नंग खक्ता ngaइरेनेको अतैदि नुंगी मतमगी मी ngakta ngaइरे मुबा आइगी फुंगा वारिसि नंग ताबा नुंगाइब्राने हा अस ताबा फजन नुंगाइ यामनासु माले अदो इपुगी चैसुदो अमुक्ता पाइगेदना नंग मसि पाइबा यादे
Nangna masi hek pairaba nang gadhadagisu hena pangadabani. Khulakpana ngaklibadi Tombana lawsing yamna leiramba asini. Tomba kanagi macha masuno haiba khulakpana hojik phawba khangma nate. Somna ningthaudu thoibada sawba haurakle maramdi thoibana ifurki mafam chap chaba taktabagi. Thoiba aidi matam si yamna pamui ko. Ining thauno se shudu phangagadi kaidawgani habiyo. Aina wa ama haini. Adugu nangna wa ama siran turanga pakhumai pirakani. Aina karigumba se shudu phanglabadi ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯍꯜꯂꯣꯏ ꯑꯩꯅ ꯆꯩꯁꯨ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯪꯍꯜꯂꯒ ꯊꯝꯒꯅꯤ ꯑꯩꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯏꯐꯨꯠ ꯂꯩꯐꯝꯗꯨ ꯑꯩ ꯇꯥꯛꯂꯒꯦ ꯑꯗꯣ ꯆꯩꯁꯨꯗꯨꯗꯤ ꯄꯨꯔꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯏꯅꯤꯡꯊꯧꯅ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯑꯩꯅ ꯉꯍꯥꯟꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯀꯗꯥꯏ ꯂꯝꯇꯥꯛꯁꯤ ꯑꯗꯨ ꯄꯨꯊꯣꯔꯛꯂꯣ ꯑꯗꯨꯒ ꯏꯇꯣꯝꯇ ꯑꯣꯏꯔꯁꯨ ꯃꯐꯝꯗꯣ ꯆꯠꯂꯨꯔꯒꯦ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯀꯤꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯆꯠꯀꯦ Thoibana ifut leiba mafamda taklammi. Iningthau sekhina chaluko soida ngamdana amu halakpiyuko Lanmisha noidi iningthaugi matung inaroidra yari kanamta aigi itung ilaklanu thabakto ai pangthoklaga halake mainam ama piro hera thoiba ifuto lupa chale ko ai noi sanagi se sudu ngairamuko thoiba nang aigi mahut sidaga leiba ngaklamuko Lanmisha Thoiba se aigi mahutni ko ma ningthau ngai oheluko mayam ai chale ko Ningthau du ifut damna lai ningthau na lakpada larian du thengnarami aduba ningthau di jaisu adu pamba henmanbana larian du kiba phauramde masigi larian si oigani ifut sangba larian do ai magi matung ilaga mana ifut da kumkibaga ai si kumlake Ningthau du larian gi matung phana sangna inare Ifut sidi adalene. Larian sidi ifut sida kumlamdai. Mamit manasi lay dana yinglamine. Larian si ifut kumkre. Mama isi soro takre. Ai su ifut sidi hekta chongtharage. Iya. Ningthau du larian gi matung inakre. Somdana thoibana lanmi singda. Lanmisha iningthau na halakpa si chahi ama changdori. Maram asina aikhoi yumda halasi. Iningthau na halakdriba phawbadi Lawsing khara leiba aina iningthau khufom khara senabiramo haina takpiramiko noisu tahoi-ko aduna ngasidagi ai leibak asigi matam kaktaba ningthau oirabaniko Lanmisha Lanmi singna ibungona ningthau adum oibiro ma halakera halakloigera ma walawdre chahi kya sure aikhoina itu isa thadok halise magi kanaba thibada isa se kayadi ware Aduna hojik iningthau thoibaga puna amuk sana konungda lengasi hoi Lanmisha konungda khongsalasi Somda lairangi matung ilakpa ningthau do nunggi matamgi oiriba khulakpagi taibangda ifutagi phawdorakle masasu pumcho chole Lairensu ningthaugi mangdagi yamna lapna chakre ningthau do mafamdu hek ubaga karino mafam side nunggi nungapta karigumba arang arak amadasu udina side Kanate, say should see a hork. Somda khunja singsu khulakpagi wari da tabada khunja singdo khulakpada thamoi sokna waraunaram amadi khunja singasu khulakpagi apamba tawkhinaba ayaba pithoklam yamna ngakpa akiba amana mi changba ngamdaba khul aduda changkiba miyoi singdo khulakpana ifut thianba thajankhiba ngakta oiramle aduga miyoi sing aduna amo sana loina chakhiba oiramle aduna miyoi sing ado halaktaba oiramle tawaigumsu khul aduda maibul ama hek thokpa adusu asengba lamai thanbi thokpa oirami sa kai amadi lamai thanbi thokpa maramna siba pamdriba khulakpana ma masa sangba kibagi damakta apangba miyoi kaya adubu khul aduda changhanbani haibasi khulakpana khunja singda wari loina lithorakle hauji khunja sing ado tombaga wari sari khulakpasu yauri tombana ifut ado khul asigi manungda leiba ching aduda lei aduga ifut adugi sangfam adudi sa leiba khul asidagi changadaba nate mangda uriba ching matol asidagi karaga chingkhongda kumlakadabani karigumba ifut aduda amuk kumkhraba miyoi aduna amuk halakpa haibase oithokpa khara wagani ipu khulakpa maramdi amuk halakpada lambi lamhangnagani khunja amana khulakpana
ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯕꯗꯤ ꯁꯅꯥꯒꯤ ꯆꯩꯁꯨ ꯑꯗꯣ ꯇꯣꯝꯕꯗ ꯁꯤꯟꯅꯕꯤꯔꯝꯃꯨ ꯃꯥꯕꯨ ꯆꯩꯁꯨ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯍꯜꯂꯝꯃꯨ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯁꯦ ꯑꯩꯈꯣꯏꯅ ꯍꯣꯏ ꯍꯣꯏ ꯇꯣꯝꯕ ꯁꯦ ꯆꯩꯁꯨꯁꯤ ꯅꯪ ꯄꯥꯏꯍꯧꯔꯣꯀꯣ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯇꯣꯞꯄ ꯆꯥꯎꯈꯠꯂꯕ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯗ ꯑꯃꯨꯛꯇꯪꯕꯨ ꯆꯠꯄ ꯐꯪꯂꯕ ꯃꯐꯝꯗꯨꯗ ꯁꯤꯖꯧꯔꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯂꯩꯕꯥꯛꯁꯤꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯅꯪꯅ ꯑꯅꯧꯕ ꯆꯥꯎꯈꯠꯄ ꯇꯥꯏꯕꯪ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯂꯛꯄ ꯑꯣꯏꯌꯨꯀꯣ ꯇꯣꯝꯕ ꯑꯩ ꯆꯠꯂꯦꯀꯣ ꯆꯤꯡꯌꯥꯡ ꯃꯇꯣꯜꯁꯤꯗ ꯀꯥꯔꯒ ꯏꯐꯨꯠꯇꯨꯗ ꯀꯨꯝꯂꯨꯔꯒꯦꯀꯣ ꯑꯩ ꯏꯄꯨ ꯈꯨꯂꯥꯛꯄ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯟꯊꯨꯡ ꯌꯧꯕꯤꯌꯨꯀꯣ ꯃꯌꯥꯝꯗꯣ ꯈꯨꯂꯥꯛꯄꯗ ꯈꯨꯠ ꯍꯥꯏ ꯆꯩꯁꯨꯁꯨ ꯇꯣꯝꯕꯗ ꯁꯤꯟꯅꯔꯝꯂꯦ ꯁꯣꯝꯗ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯤꯡꯊꯧꯗꯤ ꯁꯥ ꯉꯥꯛꯇ ꯂꯩꯕ ꯈꯨꯟꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯅꯤꯡꯊꯧꯗꯨ ꯁꯥꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯂꯥꯛꯄꯁꯨ ꯏꯐꯨꯠ ꯍꯦꯛ ꯌꯧꯕꯒ ꯂꯥꯏꯔꯦꯟꯗꯨ ꯊꯦꯡꯅꯔꯨꯗꯅ ꯂꯥꯏꯔꯦꯟꯅ ꯌꯣꯠꯈ꯭ꯔꯦ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯈꯨꯂꯥꯛꯄ ꯃꯤꯀꯨꯞ ꯑꯃꯠꯇꯗ ꯊꯋꯥꯏ ꯃꯥꯡꯂꯝꯃꯤ ꯇꯣꯝꯕꯅ ꯅꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯗꯨꯒꯤ ꯈꯨꯂꯥꯛꯄ ꯑꯣꯏꯍꯧꯔꯦ ꯑꯗꯨꯒ ꯊꯣꯏꯕꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦ ꯇꯁꯦꯡꯕꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯐꯥꯏꯕꯣꯛꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯤꯕ ꯅꯥꯏꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯈꯣꯏ ꯑꯅꯤ ꯈꯨꯂꯥꯛꯄꯒꯤ ꯃꯌꯥꯝꯕ ꯑꯃ ꯏꯐꯨꯠꯇ ꯂꯨꯞꯈꯤꯕꯗꯨꯒꯤ ꯃꯆꯥꯅꯤ ꯇꯣꯝꯕꯅ ꯈꯨꯂꯥꯛꯄ ꯁꯦꯟꯅꯅꯕ ꯃꯄꯥꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇꯒꯤ ꯅꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯏꯐꯨꯠꯇꯨꯗ ꯐꯥꯎꯗꯣꯛꯍꯜꯂꯛꯄꯅꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯉꯥꯛꯍꯜꯍꯧꯕꯅꯤ ꯍꯥꯏꯕꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯄꯥꯗꯣ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯅꯨꯄꯤ ꯊꯤꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯣꯛꯄꯅꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯄꯥ ꯄꯣꯛꯄ ꯑꯗꯨꯁꯨ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯝꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯄꯥ ꯄꯣꯛꯄ ꯃꯄꯨꯁꯨ ꯆꯩ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯁꯤ ꯊꯣꯏꯕ ꯇꯣꯝꯕꯅ ꯈꯪꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅꯤ ꯑꯁꯤꯕ ꯑꯣꯏꯅ ꯂꯩꯅꯨꯡꯗꯒꯤ ꯐꯪꯈꯤꯕꯗꯣ ꯊꯣꯏꯕ ꯇꯣꯝꯕꯒꯤ ꯃꯄꯨꯁꯨ ꯅꯨꯡꯒꯤ ꯇꯥꯏꯕꯪ ꯑꯗꯨꯕꯨ ꯄꯥꯝꯗꯕꯒꯤꯗꯃꯛꯇ ꯀꯅꯥ ꯈꯪꯍꯟꯗꯅ ꯏꯐꯨꯠ ꯑꯗꯨ ꯂꯨꯞꯄꯒ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛꯇ ꯆꯠꯈꯤꯕ ꯑꯣꯏꯔꯝꯂꯦ ꯍꯥꯏꯕꯗꯤ ꯈꯨꯂꯥꯛꯄꯒ ꯊꯣꯏꯕ ꯑꯃꯗꯤ ꯇꯣꯝꯕꯒꯤ ꯃꯄꯥꯒ ꯃꯨꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯃꯁꯥꯒꯤꯗ ꯈꯜꯂꯤꯉꯩ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡ ꯃꯅꯤꯡ ꯍꯜꯍꯧꯔꯕ ꯈꯨꯂꯥꯛꯄ ꯑꯗꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯃꯠꯇ ꯊꯨꯡꯗꯅ ꯃꯄꯨꯟꯁꯤꯗꯨ ꯅꯨꯡꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯑꯗꯨꯝ ꯂꯣꯏꯈꯤꯔꯝꯃꯤ ꯃꯕꯨꯛ ꯐꯠꯇꯕ ꯅꯤꯡꯊꯧꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯁꯤꯒꯤꯗꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯄꯥꯎꯔꯧ ꯄꯨꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯅꯤꯡꯉꯣꯜ ꯂꯩꯆꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯉꯣꯜ ꯂꯩꯆꯜꯒꯤ ꯇꯤꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ